Ngasisu mahusagumna mayamgidamakta nungairaba pungawari ama uduna lakjari. Wari asibu ibirakpi siya hobijam. Wari asigi mamingna marupki nungsiba. Thaina mamangayda kul amada yamna lairaba imung ama lairami. Imung adugi machanupi naitompokpini nungsi. Nungsi yamna nangba imungi machani. Yumsu kahena chawde. Makoy ahumkhak tarak laibani. Mapagi mamingna Tomal, aduga mamagi mamingna Mema kawi. Sahi kuntra mga sure mapana, aduga mamadi, sahi kunmapal khakta subada mangairi. Yam nanganna mayung palakpani Tomalga Memagado. Tomalgi apokpi anima masunupi nungsina, piklingayda nungga kirami. Ahanbo uzabani yamna nungsi haiduna, masunupibu mapu mabokna. Nungsi haina mingthon birami. Mapu mabok leiringayda nungsibu yamna luna chana tawjarami. Imungsida mama mapa macha makoy ahumkhak leirabasu ingna chikna nungsinana leiminay. Makoyna leiriba yumse pangsaw sawbasu nate. Lairajarabasu aki amogi potchay yamna leitrabasu imot na mina yengpada changningdaba imung haibadudi oiramdi. Yamna taru tanana leirami. Imungi manggol maning maya loina sit nali. Sumangdusu phajana laikhomna wai teithektuna thammi. Yumsigi akoibada uwa hailei kaya marang kaina satli. Masina yumdugi masak magun henna hapagum tawi. Konthoglomdagi yengsilakpada ingna lemna phajai. Yumdongpok oinasu laiba yum ama haibado oirami. Kul ase mi yamna tade. Adubu laiminariba makoy khara asi mama amatagi machagum yamna nungsi chanana laiminay. Kulgi mayayda hongnang panbi ama masa mareng phanna ningthijana hawi. Mafam asida kulgi angang mayamna chen chongduna sanaphamni. Nungsi mathanta pokpini adubu leita lairana maram oiraga mahai tambadi ngamlamdi. Mama mapana nongmagi aphangba thabak suraga masidagi phanglakpa selduna imungi sangda yadraba potlam pumba lairibani. Nungsi mamaga mapagada pijet ahanba amasu setke haide. Ahawba amatasu chage haina nongmata ningai tawde. Nungsi se sahi 12 khakta subada ngairibani. Angang oijarabasu wakhal yamna tarami amadi imungi awabasu yamna khanglami. Laikaygi mina masa masu warakpada nungsigi mataw tamjaw haina waraknay. Tomalga Memagado ayuk nganna hugatuna sakngan charaga thabak suba hek chatlami. Aduga numidang wairamda mayungda halakpani. Angang oirabasu nungsina imungi thabak ingkhang pumba loisili. Haitaba amata laite. Mama Memana loina takpi tambibana. Sima soide hainingai leiba angang nate. Nungsise nongmata wai kaubasu hairamde. Thabak amatawbada machu tai adubu kharadi tapi. Nungsi yengbada masak mataw yamna phajabi ing tapi kuchu kumen ngaurok ngaubi haibado oirami. Masamsu aduki matik sangi. Nongmagi magi tawpham thokpa thabak khara tawramlaga lairik ama paiduna nungtigi manggolda phak ama thaduna parami. Laikaygi mataroisingna mahai tamba chatpa uraga masu chatningi adubu lairaba imungda poklambana upaidi leikhidre. Mapa mamada haijabasu ngamde. Nongmagi chara tanaba hotnajabada wajaraba mapa mamasu machagi mawongsi uraga mapi taduna kaplibani. Adubu machanupibu mahai tamhanbadi ngamlamde. Mamaga mapagasu macha tahandana wa adum khanaribani. Machagi tungi punsida nungaiba oinaba amadi machabu karamna mahai tamhansige haina. Awabagi punsida hena awaba potlum hapi haibaduni. Nongma Tomaldo thabak sufamda khanghaudana wantarai. Lairamliba miyam changduna mabu laikatnay adubu kudakta kanmangamdana taibang thadokhiramli. Ningamdraba nungsigi mamana mafamduda mapagi thawai yawdraba hakchangbu konduna tengtha duna kaplami. Thabak suriba mayamgi maraktagi maung naha amana machanupi nungsidasu pau pumba tamluraga nungsiga loinana lakminarami. Nungsi maung naha aduga tahana chenduna lai. Asumna nungsi kaptuna lakpana satliba lambi adusu usilaktre.
ꯑꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯗ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄꯅ ꯃꯄꯥꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯄ ꯈꯪꯍꯧꯗꯦ꯫ ꯊꯕꯛ ꯃꯐꯝ ꯌꯧꯕꯒ ꯎꯔꯦ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯕꯨ ꯃꯃꯥꯅ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯣ꯫ ꯅꯨꯡꯁꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝꯗꯨꯁꯨ ꯃꯄꯤ ꯇꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯍꯛꯆꯥꯡꯗꯨ ꯃꯈꯣꯏ ꯈꯔꯅ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯇꯧꯅꯕ ꯁꯤꯜ ꯂꯥꯡꯉꯝꯃꯤ꯫ ꯃꯄꯥꯒꯤ ꯁꯪꯁꯀꯥꯔꯒꯤ ꯃꯩꯔꯤ ꯎꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔꯦꯗꯣ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕ ꯏꯃꯨꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗꯗꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ? ꯅꯣꯡꯃꯒꯤ ꯏꯃꯨꯡꯗꯣ ꯑꯁꯨꯝ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯤꯌꯥꯝꯃꯥꯡꯗ ꯑꯋꯥꯕ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯨꯡꯁꯤꯒꯤ ꯃꯃꯥꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯡꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕꯅꯤꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯉꯥꯆꯦꯠ ꯇꯨꯝꯆꯦꯠꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯨꯃꯤꯗꯥꯡꯗ ꯙꯨꯛ ꯁꯥꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯖꯩ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯗ ꯃꯥꯅ ꯁꯥꯔꯤꯕ ꯙꯨꯛꯁꯤꯡ ꯑꯗꯣ ꯄꯨꯔꯛꯇꯨꯅ ꯌꯣꯟꯅꯅꯕ ꯄꯤꯔꯤꯕꯅꯤ꯫ ꯈꯨꯜꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯈꯨꯜꯁꯤꯗꯒꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯃꯇꯥꯔꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯇꯥ ꯅꯨꯡꯁꯤꯒꯤ ꯏꯃꯨꯡꯕꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯃꯤꯅꯨꯡꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯤ ꯑꯃꯒꯁꯨ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯃꯤꯅꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯒꯤ ꯏꯃꯨꯡꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯏꯃꯨꯡꯅ ꯈꯔ ꯁꯥꯐꯩ꯫ ꯁꯛꯍꯦꯟꯕꯤꯒꯤꯗꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯁꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯍꯩꯁꯨ ꯇꯝꯕ ꯐꯪꯂꯤ꯫ ꯃꯇꯥꯒ ꯄꯨꯟꯅ ꯃꯍꯩ ꯇꯝꯕ ꯄꯥꯝꯕꯗꯒꯤ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯨꯁꯨ ꯃꯍꯩ ꯇꯝꯍꯜꯂꯤ꯫ ꯃꯁꯤꯗ ꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯁꯛꯍꯦꯟꯕꯤꯒꯤ ꯏꯃꯨꯡꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯍꯩ ꯇꯝꯕꯗꯣ ꯃꯇꯥ ꯑꯅꯤꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯁꯨ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯔꯛꯄꯗ ꯍꯔꯥꯎ ꯑꯗꯨm ꯌꯥꯔꯝꯃꯤ꯫ ꯃꯇꯥ ꯁꯛꯍꯦꯟꯕꯤꯒ ꯄꯨꯛꯆꯦꯜ ꯈꯪꯅ ꯂꯣꯏꯅꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯠꯄ ꯋꯥ ꯑꯃꯠꯇ ꯊꯝꯅꯗꯦ꯫ ꯏꯃꯨꯡꯒꯤ ꯑꯇꯩꯒꯤ ꯂꯣꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯩ꯫ ꯅꯨꯡꯁꯤꯒꯤ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯁꯛꯍꯦꯟꯕꯤꯒꯤ ꯏꯃꯨꯡꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯩ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯀꯜꯂꯛꯅ ꯁꯣꯟꯅꯩ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯅꯍꯥ ꯄꯥꯈꯪ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏꯒ ꯈꯨꯜ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯄꯥꯈꯪ ꯉꯥꯛꯇꯅꯤ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯨꯝꯗꯨꯅ ꯂꯥꯛꯄ ꯈꯣꯏꯃꯨꯅꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯊꯦꯝꯕꯨꯡꯁꯨ ꯌꯥꯎꯔꯤ꯫ ꯈꯣꯏꯃꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯉꯝꯖꯗꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯦꯡꯕ, ꯏꯀꯥꯏ ꯊꯤꯒꯟꯕ ꯄꯥꯈꯪꯅꯤ꯫ ꯈꯣꯏꯃꯨ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯤ꯫ ꯅꯨꯡꯁꯤꯒꯤ ꯏꯃꯨꯡꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯈꯣꯏꯅ ꯈꯔꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯦꯜꯂꯤ꯫ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯁꯤ ꯃꯙꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯉꯥꯏꯕꯗ ꯈꯨꯜꯗꯨꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯄꯨꯕꯨꯁꯨ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯄ ꯏꯃꯨꯡ ꯑꯣꯏꯕꯅ ꯈꯣꯏꯃꯨꯒꯤ ꯍꯥꯛꯇꯛ ꯐꯥꯎꯕ ꯆꯥꯕ ꯂꯣꯏꯔꯣꯏꯗꯕ ꯃꯔꯜ ꯃꯊꯨꯝ ꯃꯙꯧꯅ ꯄꯩꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯊꯦꯝꯕꯨꯡꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯌꯥꯏꯃꯅꯤ, ꯃꯊꯛꯇ ꯃꯆꯦ ꯑꯃ, ꯃꯈꯥꯗ ꯃꯆꯜ ꯅꯨꯄꯤ ꯑꯃ ꯂꯩ꯫ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯅ ꯊꯦꯝꯕꯨꯡꯗꯒꯤ ꯈꯔꯗꯤ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯕ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯆꯦꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯆꯟꯒ ꯃꯥꯒ ꯈꯛꯇꯅꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯊꯦꯝꯕꯨꯡꯗꯤ ꯈꯣꯏꯃꯨꯒ ꯃꯥꯟꯅꯗꯦ, ꯋꯥ ꯉꯥꯡꯕꯗ ꯄꯜ ꯂꯩꯇꯦ꯫ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯗꯣꯡ-ꯗꯣꯡꯅꯤ꯫ ꯃꯕꯨꯛꯇ ꯋꯥ ꯂꯣꯠꯄ ꯍꯩꯇꯦ꯫ ꯌꯥꯏꯃ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯆꯤꯡ ꯃꯁꯣꯟ ꯈꯔ ꯀꯜꯂꯝꯃꯤ꯫ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ ꯈꯣꯏꯃꯨꯒ ꯊꯦꯝꯕꯨꯡꯒꯅ ꯅꯨꯡꯁꯤꯒꯤ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯕꯨ ꯂꯨꯝꯕ꯫ ꯈꯣꯏꯃꯨꯗꯤ ꯃꯤꯉꯝꯖꯗꯕ ꯑꯣꯏꯕꯅ ꯅꯨꯡꯁꯤꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ꯫
ꯈꯣꯏꯃꯨꯒꯤ ꯃꯇꯧ ꯎꯕꯗ ꯊꯦꯝꯕꯨꯡꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯣꯏꯃꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯋꯥ ꯉꯥꯡꯊꯣꯛꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤ, ꯈꯣꯏꯃꯨꯒꯤ ꯃꯇꯧꯁꯤꯗ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯊꯤꯕꯤ ꯅꯨꯖꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ, ꯄꯥꯈꯪ ꯃꯥꯅ ꯋꯥ ꯑꯃꯠꯇ ꯀꯥꯡꯊꯣꯛꯂꯛꯄ ꯂꯩꯇꯕꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯥꯡ ꯃꯇꯝ ꯉꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯕꯨ ꯐꯣꯡꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯣ ꯂꯥꯟꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯃꯇꯥ ꯑꯅꯤꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯇꯥꯗ ꯆꯤꯔꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯈꯣꯏꯃꯨꯁꯦ ꯉꯁꯤꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤ꯫ ꯃꯇꯥ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯁꯤꯗ ꯅꯨꯡꯁꯤꯁꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ, ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯇꯨꯔꯦꯜꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯈꯣꯏꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯗꯣ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯍꯧꯔꯣꯍꯦ, ꯑꯁꯨꯝ ꯐꯨꯝꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯑꯃꯨꯛ ꯍꯟꯖꯈꯤꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯊꯦꯝꯕꯨꯡꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯃꯇꯥꯎꯒꯤ ꯋꯥꯗ ꯈꯣꯏꯃꯨꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯁꯦ ꯎꯕꯗ ꯋꯥ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯣ? ꯑꯩ ꯉꯥꯎꯔꯦ ꯏꯇꯥꯎ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗ꯫ ꯃꯇꯥꯎꯒꯤ ꯋꯥꯁꯤꯗ ꯊꯦꯝꯕꯨꯡꯗꯣ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯁꯨꯝꯅꯗ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ, ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯐꯅ ꯁꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯅ, ꯅꯨꯄꯥ ꯃꯥꯟꯖꯗꯦꯗ, ꯑꯁꯨꯛ ꯅꯛꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯐꯝꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯕ, ꯑꯩꯅ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯨꯁꯤꯜꯂꯝꯃꯅꯤ꯫ ꯃꯇꯥꯎꯒꯤ ꯋꯥꯁꯦ ꯃꯥꯕꯨ ꯊꯧꯅꯥ ꯄꯤꯔꯤꯕꯅꯤ ꯍꯥꯏꯕ ꯈꯣꯏꯃꯨꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯕꯨ ꯎꯔꯒ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯕꯁꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯜꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ, ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤꯗ ꯅꯐꯝꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯃꯥꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯗꯨꯅ ꯃꯩ ꯇꯤꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯒ ꯃꯃꯥꯒꯁꯨ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯂꯣꯏꯔꯒ ꯅꯨꯡꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯊꯝꯂꯤꯕ ꯐꯤꯁꯥꯀꯣꯟ ꯃꯊꯛꯇ ꯐꯝꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯏ꯫ ꯃꯊꯟꯇ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯩ꯫ ꯅꯣꯛꯂꯤꯕꯗꯣ ꯑꯃꯨꯛ ꯀꯅꯥ ꯎꯈ꯭ꯔꯅꯤ ꯈꯟꯅ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯡꯁꯤꯗꯣ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ ꯈꯣꯏꯃꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗ꯫ ꯅꯤꯡꯁꯤꯡ ꯃꯊꯟꯇ ꯈꯜꯂꯤ, ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗꯣ ꯉꯥꯏꯔꯤꯌꯦ ꯉꯁꯤꯁꯨ꯫ ꯁꯥꯔꯤꯕ ꯐꯤꯗꯨꯗ ꯃꯕꯨꯛꯅꯤꯡ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯐꯤ ꯁꯥꯔꯤꯕꯗꯨ ꯇꯣꯛꯂꯒ ꯐꯤꯁꯥꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯤꯡꯊꯤꯔꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯏꯇꯥ ꯊꯥꯖ, ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯋꯥꯕ꯭ꯔꯥ? ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯖꯕꯁꯦ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯕꯤꯗꯦ? ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯄꯦꯟꯗꯕꯗꯨ ꯊꯥꯖꯃꯥꯕꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯅꯨꯡꯁꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯐꯃꯨꯡ ꯀꯥꯗꯨꯅ ꯇꯨꯝꯅꯕ ꯇꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯄꯥ ꯑꯃꯁꯨ ꯇꯨꯝꯊꯕꯗꯤ ꯌꯥꯗ ꯋꯥꯅ ꯐꯃꯨꯡꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯥꯅ ꯅꯨꯡꯁꯤꯗ ꯀꯔꯝꯅ ꯅꯨꯡꯁꯤ ꯐꯣꯡꯁꯤꯒꯦ ꯍꯥꯏꯅ꯫ ꯋꯥꯈꯜꯗꯨꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯈꯣꯏꯃꯨꯁꯨ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯔꯣ ꯍꯥꯏꯅ ꯌꯥꯍꯧ ꯉꯟꯕ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯕ ꯆꯤꯛꯅ ꯆꯥꯏꯅꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯔꯦ꯫ ꯅꯨꯡꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯔꯪ ꯇꯔꯪ ꯉꯥꯜꯂꯤꯕ ꯅꯨꯃꯤꯠ ꯃꯥꯕꯨ ꯈꯨꯔꯨꯝꯂꯒ ꯃꯊꯧ ꯇꯧꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯂꯦ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛꯁꯨ ꯂꯣꯏꯔꯝꯂꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯃꯦꯃꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯅꯖꯕꯤ ꯃꯇꯥ ꯁꯛꯍꯦꯟꯕꯤꯗꯣ ꯅꯨꯡꯁꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯀꯩꯁꯨ ꯀꯣꯏꯗꯅ ꯃꯇꯥ ꯅꯨꯡꯁꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯅꯨꯡꯁꯤꯗꯣ ꯃꯅꯤꯡꯗ ꯐꯤ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯁꯛꯍꯦꯟꯕꯤꯅ ꯏꯇꯥ ꯅꯨꯡꯁꯤꯌꯥ ꯏꯇꯥꯗꯤ ꯊꯕꯛꯁꯦ ꯐꯈꯤꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯕ ꯍꯩꯇ꯭ꯔꯕꯣ ꯅꯪꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯅ ꯁꯨꯔꯤꯕ ꯐꯤꯗꯣ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯁꯨ ꯅꯣꯛꯇꯨꯅ ꯅꯪꯅ ꯂꯥꯛꯄꯁꯦ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯟꯅꯅ ꯂꯥꯛꯄꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯐꯤ ꯁꯨꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯍꯧꯗꯣꯛꯂꯝꯂꯒ ꯅꯨꯡꯁꯤꯒꯤ ꯀꯥꯗ ꯑꯅꯤꯗꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁꯛꯍꯦꯟꯕꯤꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯏꯇꯥ, ꯇꯥ ꯈꯣꯏꯃꯨꯁꯦ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯗ ꯃꯁꯥꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯕꯁꯦ ꯀꯩꯒꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯃꯇꯥꯒꯤ ꯋꯥꯗ ꯅꯨꯡꯁꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯃꯤꯅ ꯅꯨꯡꯁꯤꯔꯝꯅꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯁꯨ ꯈꯪꯗꯅ ꯅꯪꯅ ꯋꯥꯈꯜ ꯁꯥꯒꯠꯄꯤꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯅ ꯃꯇꯝ ꯃꯥꯁꯨ ꯈꯥꯝꯕ ꯌꯥꯗꯕꯅꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯥ ꯑꯅꯤꯗꯣ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯈꯨꯠꯇ ꯄꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯉꯁꯤꯗꯤ ꯅꯨꯄꯥꯒꯤ ꯊꯧꯅꯥ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯀꯦ ꯁꯦꯟꯗꯨꯅ ꯍꯥꯟꯅ ꯆꯠꯄ ꯃꯇꯝꯗꯒꯤ ꯉꯁꯤꯅ ꯈꯔ ꯑꯃꯨꯛ ꯉꯟꯈꯠꯅ ꯃꯇꯥꯎ ꯊꯦꯝꯕꯨꯡꯒ ꯅꯨꯡꯁꯤꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯦꯟꯅ ꯋꯥꯍꯟꯒꯦ ꯆꯥꯛꯍꯟꯒꯦ ꯂꯛꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯃꯥꯅꯁꯨ ꯈꯟꯕ꯭ꯔꯥ? ꯑꯔꯥꯞꯄꯗ ꯅꯨꯄꯤ ꯑꯅꯤꯅ ꯇꯨꯔꯦꯜ ꯃꯥꯏꯀꯩ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯒꯤ ꯑꯋꯥꯕꯗꯨ ꯈꯨꯗꯛꯇ ꯀꯥꯎꯈ꯭ꯔꯦ꯫ ꯍꯥꯟꯅꯒ ꯍꯥꯏꯅꯔꯨꯔꯕꯗꯤ ꯉꯁꯤꯅꯁꯨ ꯈꯔ ꯍꯦꯟꯅ ꯊꯦꯡꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯣ ꯈꯣꯏꯃꯨ ꯃꯥꯗꯤ ꯉꯁꯤ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯄꯨꯒꯤ ꯅꯣꯡꯗꯝꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯒꯦ? ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯈꯣꯏꯃꯨꯗꯣ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯕꯨ ꯀꯧꯔꯛꯏ꯫ ꯈꯣꯏꯃꯨꯅ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ꯫ ꯅꯨꯄꯥ ꯃꯥꯒꯤ ꯇꯍꯥ-ꯇꯍꯥꯅ ꯀꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯏꯉꯛ ꯉꯛꯂꯦ꯫ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕꯒꯨꯝ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯄꯥꯈꯪ ꯑꯩꯅ ꯅꯨꯖꯥ ꯅꯪꯕꯨ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯈꯟꯖꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯄꯥꯡꯗꯕ ꯑꯣꯏꯔꯨꯕꯅ ꯏꯆꯤꯜꯁꯤꯅꯗꯤ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯖꯥ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯅꯨꯡꯁꯤ, ꯅꯪꯕꯨ ꯄꯥꯈꯪ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯅꯨꯖꯥ ꯅꯪꯒꯤ ꯄꯥꯎꯈꯨꯝꯕꯨ ꯇꯥꯖꯅꯤꯡꯕꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯅꯨꯡꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯥꯈꯪ ꯃꯥꯒꯤ ꯋꯥꯍꯩꯗ ꯏꯀꯥꯏꯊꯤꯕꯤ ꯅꯨꯖꯥꯗꯣ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤ꯫ ꯃꯇꯥꯒꯤ ꯃꯇꯧ ꯈꯪꯕꯅ ꯁꯛꯍꯦꯟꯕꯤꯅ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯏꯇꯥꯁꯦ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯉꯥꯏꯕꯤꯔꯝꯃꯣ, ꯄꯥꯎꯈꯨꯝꯗꯨ ꯁꯣꯏꯗꯅ ꯄꯤꯍꯟꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯅꯣꯛꯃꯤ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯂꯝꯕꯤ ꯆꯠꯅ ꯃꯇꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯨꯡꯁꯤꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯈꯣꯏꯃꯨꯅ ꯃꯥꯕꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯔꯛꯄꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯍꯦꯟꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤ꯫ ꯃꯇꯥꯒꯤ ꯃꯇꯧ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯍꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯈꯣꯏꯃꯨꯗꯣ ꯃꯁꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯦꯟꯖꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯀꯨꯏꯅꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯋꯥ ꯑꯃ ꯉꯁꯤꯗꯤ ꯑꯄꯟꯕ ꯂꯩꯇ ꯍꯥꯏꯗꯣꯛꯂꯝꯕꯒꯤ ꯃꯥꯅꯁꯨ ꯈꯟꯖꯩ ꯅꯨꯡꯁꯤꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ, ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯅ ꯄꯨꯝꯅꯃꯛ ꯈꯪꯕꯅꯤ꯫ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗ ꯏꯀꯥꯏꯊꯤꯕꯤ ꯅꯨꯡꯁꯤꯒꯤ ꯃꯇꯧꯅ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯉꯁꯥꯏ ꯅꯨꯡꯁꯤꯅ ꯏꯀꯥꯏꯅ ꯈꯨꯗꯨꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯃꯊꯟꯇ ꯑꯉꯥꯎꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯧꯔꯛꯄꯗ ꯋꯥꯈꯜ ꯂꯥꯛꯏ꯫ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯃꯥꯁꯨ ꯈꯣꯏꯃꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯈꯣꯏꯃꯨꯅ ꯅꯨꯡꯁꯤꯕꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯁꯈꯤꯅꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯃꯊꯟꯇ ꯄꯣꯛꯄ ꯃꯥꯅ ꯑꯄꯥꯝꯕꯗ ꯇꯧꯍꯟꯕꯅꯤ꯫ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤ ꯃꯈꯩꯁꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯕꯅꯤ꯫ ꯈꯣꯏꯃꯨꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ, ꯀꯔꯤ ꯇꯧꯔꯦ? ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅ? ꯅꯁꯥ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯈꯤꯇꯪꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯖꯔꯤꯕꯅꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯣꯏꯕꯤꯁꯤꯅ꯫ ꯈꯣꯏꯃꯨ ꯃꯃꯥꯒꯤ ꯋꯥꯖꯕ ꯃꯇꯧꯗꯨꯗ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ ꯅꯆꯥ꯫ ꯊꯦꯝꯕꯨꯡꯒ ꯅꯪꯒꯅ ꯆꯠꯂꯨꯔꯤꯕꯁꯤꯅ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯆꯠꯂꯤꯕꯅꯣ ꯏꯕꯨꯡꯉꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯦꯃꯥꯡ ꯍꯦꯛꯇ ꯃꯥꯡꯈꯤꯕꯁꯤꯕꯣ?
ꯈꯪꯂꯤꯕꯅꯤ ꯃꯆꯥꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕꯒꯤ ꯑꯗꯨꯛ ꯍꯪꯂꯤꯕꯅꯤ꯫ ꯈꯣꯏꯃꯨ ꯃꯃꯥꯒꯤ ꯋꯥꯗ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯁꯤꯒꯤ ꯈꯨꯜꯗ ꯅꯨꯡꯁꯤꯕꯨ ꯂꯨꯝꯕ ꯆꯠꯄꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯃꯛ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯏ꯫ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯏꯃꯥꯁꯨ꯫ ꯑꯗꯨꯅ ꯏꯆꯥꯅ ꯅꯨꯡꯁꯤꯖꯕ ꯈꯣꯏꯗꯥꯖꯕꯤꯗꯣ ꯈꯔ ꯊꯨꯅ ꯌꯥꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣꯀꯣ꯫ ꯏꯆꯥꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯍꯥꯏꯔꯨꯒꯅꯤ꯫ ꯏꯔꯥꯞ ꯂꯥꯞꯄ ꯃꯐꯝꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯗ ꯏꯃꯥꯒꯤꯁꯨ ꯈꯪꯅꯕ ꯃꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯗꯁꯨ ꯏꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯐꯅ ꯂꯣꯏꯅ ꯁꯣꯟꯅꯩ꯫ ꯏꯪ ꯇꯞꯄꯤ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯥꯏ꯫ ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯅꯤꯡꯉꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯃꯥꯁꯨ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯔꯨꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯤꯗꯣ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯇꯧꯐꯝ ꯈꯪꯗꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯏꯍꯨꯜ ꯑꯗꯨꯕꯨ ꯃꯁꯥꯅ ꯉꯝꯅꯕ ꯐꯥꯊꯖꯩ꯫ ꯃꯆꯤ ꯃꯆꯤ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯌꯦꯡꯕꯗ꯫ ꯃꯃꯥ ꯃꯦꯝꯆꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯄꯥꯈꯠꯄ ꯄꯣꯛꯆꯩ꯫ ꯃꯁꯥ ꯉꯝꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯅꯤꯡ ꯊꯨꯡꯗꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯥꯅ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯉꯁꯤꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯈꯔꯁꯨ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯃꯃꯥꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯅ ꯏꯪꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯇꯧꯖꯗꯤꯌꯦ꯫ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯖꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕꯗꯨꯕꯣ? ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯒꯤꯗꯤ ꯍꯟꯅ ꯌꯦꯡꯕꯗ ꯏꯃꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯂꯥꯏꯔꯕꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯏꯆꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ꯫ ꯏꯃꯥꯗ ꯀꯣꯏꯒꯅꯨ ꯏꯀꯥꯏꯕꯁꯨ ꯇꯧꯒꯅꯨ ꯑꯗꯨꯝ ꯑꯁꯦꯡꯕꯗꯣ ꯈꯨꯝꯃꯨ꯫ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯖꯕꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯅꯨꯡꯁꯤ ꯃꯃꯥꯒꯤ ꯋꯥꯗ ꯈꯖꯤꯛ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛ ꯏꯀꯥꯏ ꯍꯪꯒꯣꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯈꯟꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯈꯣꯏꯃꯨꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯍꯧꯗꯣꯛꯂꯤ꯫ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯈꯖꯤꯛ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤꯔꯥ? ꯃꯃꯤꯡ ꯀꯔꯤ ꯀꯧꯏ? ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ ꯏꯃꯥ꯫ ꯃꯃꯤꯡꯅ ꯈꯣꯏꯃꯨ ꯀꯧꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯣ ꯉꯁꯤꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯤ꯫ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯁꯥꯗꯣ ꯈꯔ ꯌꯥꯡꯕꯗꯤ ꯐꯥꯎꯖꯩ꯫ ꯇꯨꯝꯕꯁꯨ ꯌꯥꯃꯟꯗꯕꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯂꯤ꯫ ꯊꯥꯖꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯁꯨꯃꯥꯡ ꯊꯣꯛꯂꯛꯂꯤ꯫ ꯇꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯤꯛꯂꯕ ꯃꯇꯝꯗꯨꯗ ꯀꯅꯥ ꯌꯥꯎꯗ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯂꯩꯕꯗꯣ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯍꯩ ꯂꯩꯅ ꯆꯤꯛꯂꯕ ꯃꯇꯝꯁꯤꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯇꯥꯒꯨꯝ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯕꯗꯣ ꯎꯔꯝꯃꯤ꯫ ꯎꯁꯥ ꯑꯃꯒꯤ ꯃꯁꯥꯗ ꯎꯆꯦꯛ ꯑꯅꯤꯈꯛ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯅꯨꯡꯁꯤꯗꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯈꯜꯂꯛꯏ ꯃꯕꯨꯛꯅꯤꯡꯗ ꯏꯇꯥꯆꯦꯛꯂꯥ ꯅꯈꯣꯏꯒꯨꯝ ꯑꯩꯁꯨ ꯑꯩꯒꯤ ꯏꯄꯥꯡꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯗꯣ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯐꯪꯒꯗꯣꯏꯅꯣ? ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯎꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨꯒꯤ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯗꯨꯅ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯗꯨꯁꯨ ꯌꯥꯍꯧꯉꯟꯕꯤ ꯆꯦꯛꯂꯥꯒꯤ ꯈꯣꯟꯖꯦꯜ꯫ ꯃꯊꯧ ꯆꯤꯟꯕ ꯌꯦꯟꯕꯥꯅ ꯈꯣꯡꯗꯨꯅ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯈꯤꯕꯤ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯣ ꯀꯥꯏꯔꯦꯗꯣ꯫ ꯊꯦꯡꯅ ꯇꯨꯝꯂꯨꯕꯒꯤ ꯃꯁꯥꯗꯣ ꯏꯇꯟ ꯇꯟꯅ ꯍꯧꯒꯠꯂꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯟꯅꯒꯨꯝ ꯃꯃꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯨꯡꯁꯤꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯗ ꯉꯥꯏꯔꯕꯗ ꯃꯇꯝꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯌꯥꯝꯅ ꯋꯥꯏ ꯉꯥꯏꯉꯝꯗꯦ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤꯗꯁꯨ ꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯅ ꯋꯥꯅ ꯉꯥꯏꯔꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯥ ꯁꯛꯍꯦꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯁꯤꯗꯤ ꯅꯨꯡꯁꯤꯅ ꯑꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯒꯤ ꯍꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯇꯥꯒꯤ ꯃꯇꯧꯗ ꯌꯦꯡꯗꯨꯅ ꯅꯣꯛꯆꯩ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯇꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ?
ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯉꯥꯏꯔꯝꯒꯗꯕꯒꯤ ꯃꯑꯣꯡ ꯇꯧꯏꯗ꯫ ꯅꯨꯡꯁꯤꯗꯣ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯇꯥ ꯁꯛꯍꯦꯟꯕꯤꯗ ꯈꯔ ꯊꯨꯅ ꯇꯨꯔꯦꯜꯗ ꯆꯠꯅꯕ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯒꯤ ꯃꯇꯧꯗ ꯁꯛꯍꯦꯟꯕꯤꯁꯨ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯉꯁꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯔꯣꯏꯒꯦ, ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ"꯫ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯁꯤꯗ ꯅꯨꯡꯁꯤꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯐꯝꯂꯝꯕꯗꯒꯤ ꯍꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯥꯒꯤ ꯃꯇꯧꯁꯤꯗ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯆꯤꯡꯊꯩ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯁꯨ ꯏꯈꯪ ꯈꯪꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯅ ꯇꯥ ꯈꯣꯏꯃꯨꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ, ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜꯗꯣ ꯅꯇꯥꯗꯁꯨ ꯈꯪꯍꯜꯂꯨ"꯫ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏꯗꯨꯕꯨ ꯑꯩꯅ, ꯑꯗꯨꯕꯨ ꯏꯇꯥ, ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯂꯣꯏ꯫ ꯑꯩꯗꯤ ꯏꯃꯥ ꯂꯥꯏꯔꯕꯤꯅ ꯌꯣꯛꯄꯅꯤ, ꯎ ꯄꯥꯡ ꯁꯨꯗ꯭ꯔꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯏꯃꯨꯡꯅꯤꯗꯣ ꯏꯇꯥ꯫ ꯇꯥ ꯈꯣꯏꯃꯨꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯄꯥꯜ ꯊꯣꯛꯅ ꯎꯠꯊꯣꯛꯄꯗꯤ ꯉꯝꯂꯣꯏ ꯏꯇꯥ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯨ ꯃꯇꯥ ꯁꯛꯍꯦꯟꯕꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ, ꯊꯦꯝꯖꯤꯟꯕꯤ ꯅꯨꯡꯁꯤꯕꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯁꯨ ꯀꯞꯄ ꯇꯣꯛꯂꯦ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯇꯨꯔꯦꯜ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝꯕꯨ ꯇꯥꯅꯤꯡꯕꯅ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯅꯨꯡꯁꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯍꯥꯛꯇꯣ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯇꯥ ꯁꯛꯍꯦꯟꯕꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯤꯕꯗꯨ ꯅꯨꯄꯥ ꯃꯥꯁꯨ ꯎꯔꯛꯏ꯫ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ ꯅꯨꯄꯤ ꯃꯥꯕꯨ ꯎꯕꯗ꯫ ꯌꯧꯁꯤꯜꯂꯛꯂꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯁꯤꯡ ꯁꯣꯛꯂꯦ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯥꯗ ꯌꯦꯡꯂꯛꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯝꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯈꯣꯏꯃꯨꯕꯨꯁꯨ ꯈꯟꯖꯔꯛꯄ ꯀꯨꯏꯔꯦ ꯈꯪꯕꯗ ꯅꯨꯄꯥ ꯃꯥꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯍꯟꯅꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯛ ꯍꯧꯔꯦ ꯃꯐꯝ ꯑꯗꯨꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯊꯦꯡꯅꯗꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨꯒ ꯅꯨꯡꯁꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯑꯔꯣꯠꯄ ꯋꯥ ꯑꯃꯠꯇ ꯊꯝꯗ ꯂꯣꯏꯅ ꯂꯤꯊꯣꯛ ꯇꯝꯊꯣꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯣ ꯅꯨꯡꯁꯤꯒꯤ ꯃꯃꯥ ꯃꯦꯝꯃꯅꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯌꯦꯡꯗꯅ ꯃꯤꯒꯤ ꯋꯥ ꯄꯨꯊꯣꯛꯇꯨꯅ ꯃꯊꯧ ꯑꯃꯒꯨꯝ ꯉꯥꯡꯅꯕ ꯄꯥꯝꯕ ꯅꯨꯄꯤꯁꯤꯡꯅ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤꯅ ꯃꯕꯨꯛ ꯊꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯂꯤꯕ ꯄꯣꯠꯊꯥꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯒꯥꯏ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯐꯠꯇꯅ ꯅꯨꯡꯁꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯎꯍꯜꯂꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤꯕ ꯃꯇꯥ ꯁꯛꯍꯦꯟꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯍꯤꯒꯥꯏ ꯋꯥ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯦꯛꯇ ꯈꯠꯅꯩ꯫ ꯅꯨꯡꯁꯤ ꯃꯇꯥꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯔꯒ ꯊꯃꯣꯏꯗ ꯄꯦꯟꯖꯩ꯫ ꯅꯨꯡꯁꯤꯒꯤ ꯋꯥꯔꯕ ꯆꯤꯔꯕ ꯃꯇꯝꯗ ꯁꯛꯍꯦꯟꯕꯤꯅ ꯉꯁꯤꯁꯨ ꯃꯥ ꯂꯩꯔꯤ ꯋꯥꯒꯅꯨ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯏꯃꯨꯁꯨ ꯋꯥꯐꯝ ꯄꯨꯝꯕ ꯇꯥꯔꯤ꯫ ꯑꯗꯨꯅ ꯃꯄꯥ ꯃꯃꯥꯗ ꯅꯨꯡꯁꯤꯕꯨ ꯃꯥꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅꯅꯕ ꯆꯠꯅꯕ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏꯁꯨ ꯅꯨꯡꯁꯤꯒꯤ ꯈꯨꯜꯗ ꯅꯨꯡꯁꯤꯕꯨ ꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯒꯤ ꯃꯃꯥꯁꯨ ꯑꯗꯨꯃꯛ ꯍꯔꯥꯎ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯋꯥꯁꯨ ꯂꯣꯏꯁꯤꯟꯅꯔꯦ꯫ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯋꯥꯁꯤ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯛꯍꯦꯟꯕꯤ ꯃꯇꯥ ꯅꯨꯡꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯒꯤ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯕꯅꯤ"꯫ ꯁꯛꯍꯦꯟꯕꯤꯅ, "ꯏꯃꯥ, ꯏꯇꯥꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯑꯃꯁꯨꯡ ꯄꯨꯒꯗꯕ ꯄꯨꯝꯕ ꯅꯆꯥ ꯑꯩꯅ ꯂꯣꯏꯅ ꯗꯥꯏꯇ ꯂꯧꯖꯔꯒꯦ꯫ ꯃꯁꯤꯃꯗꯤ ꯏꯃꯥꯅ ꯌꯥꯕꯤꯌꯨ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯌꯥꯅꯤꯡꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯈꯟꯖꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯑꯗꯨꯅ ꯏꯇꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯦ ꯏꯇꯥ ꯑꯃꯗꯤ ꯏꯃꯥꯅ ꯌꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ"꯫ ꯃꯇꯥꯒꯤ ꯋꯥꯍꯩꯅ ꯅꯨꯡꯁꯤꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ꯫ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕꯒꯨꯝ ꯃꯈꯣꯏꯁꯨ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯧꯖꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯅꯨꯡꯁꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯋꯥꯅ ꯍꯧꯔꯛꯄꯤ ꯅꯨꯡꯁꯤꯁꯨ ꯉꯁꯤꯗꯤ ꯑꯋꯥꯕ ꯃꯅꯦꯝ ꯃꯀꯨꯅ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ꯫ ꯊꯦꯝꯕꯨꯡꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯏꯃꯨꯡ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯃꯇꯥ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯄꯨꯟꯕ ꯐꯪꯖꯔꯤ ꯃꯄꯨꯒꯤ ꯊꯧꯁꯤꯜꯅ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯧꯖꯔꯛꯄ ꯅꯨꯡꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫